ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯃꯤꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯏꯖꯕ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ. ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔ, ꯗꯥꯏꯂꯣग ꯈꯨꯗꯤꯡꯃꯛ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ. Based on politics issue, current situation and women's crime. ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯩ ꯕꯤꯁꯣꯅꯤꯌꯥ ꯆꯅꯨꯒꯤ CID ꯂꯣꯌꯥꯉꯝꯕ ꯑꯍꯥꯟꯕ ꯇꯥꯡꯀꯛ. ꯊꯛ ꯅꯤꯛꯄ ꯎꯂꯦꯟꯒꯤ ꯃꯇꯝꯅꯤ. ꯏꯪꯕꯅ ꯈꯝ ꯊꯦꯡꯂꯕ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤ. ꯂꯝꯕꯤꯒꯤ ꯁꯤꯗꯥꯏ ꯑꯃꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯍꯟꯅ ꯍꯥꯏꯗꯦ. ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯉꯝꯅꯔꯝꯗꯦ. ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯉꯝꯗ꯭ꯔꯤꯕ? ꯅꯣꯡꯃ ꯂꯩꯆꯤꯜ ꯌꯥꯝꯅ ꯊꯥꯕ ꯅꯨꯃꯤꯠꯅꯤ. ꯃꯇꯝꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯦ. ꯊꯥꯞꯅ ꯀꯥꯔ ꯑꯃ ꯂꯥꯛꯂꯝꯃꯤ. ꯄꯥꯔꯤ ꯂꯥꯞꯅ ꯃꯤꯒꯨꯝꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯎꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯥꯞꯇꯞꯅ ꯈꯥꯝꯈ꯭ꯔꯦ. ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯪꯈ꯭ꯔꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯉꯛꯏ. ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧꯅꯤ. ꯏꯪꯕꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛꯇꯨ ꯇꯤ-ꯁꯔꯠ ꯑꯃꯒꯤ ꯃꯊꯛꯇ ꯖꯣꯀꯤꯡ ꯑꯃꯨꯕ ꯑꯃꯈꯛꯀ ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯡꯄꯦꯟ ꯑꯃꯒ ꯁꯦꯠꯂꯤ. ꯇꯁꯦꯡꯅ ꯃꯍꯥꯛꯇꯨ ꯑꯉꯥꯎꯕꯒꯤ ꯁꯛꯇꯝꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ. ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯗꯒꯤ ꯄꯥꯔꯤ ꯑꯉꯥꯎꯕꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯏ. ꯄꯥꯔꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯑꯅꯤꯈꯛꯅꯤ, ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯃꯥꯒ. ꯄꯥꯔꯤ ꯑꯉꯥꯎꯕꯗꯨꯗ ꯀꯃꯥꯏꯅ ꯋꯥ ꯍꯪꯗꯣꯏꯅꯣ ꯈꯟꯕꯗ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯩ. ꯉꯥꯏꯍꯥꯛ ꯄꯥꯔꯤ ꯑꯉꯥꯎꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯒ ꯂꯩ. ꯄꯥꯔꯤ ꯑꯉꯥꯎꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯑꯃꯨꯛꯁꯨ ꯅꯣꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯃꯤꯡ ꯀꯧꯕ ꯅꯪꯒꯤ ꯃꯤꯡꯗꯤ?" ꯑꯉꯥꯎꯕꯗꯨ ꯄꯥꯔꯤꯗ ꯀꯤꯕꯣꯏ ꯍꯪꯒꯣꯏꯕꯣꯏ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯀꯥꯆꯤꯟꯂꯣꯝꯗ ꯃꯁꯥ ꯄꯨꯝꯕ ꯆꯞꯁꯤꯟꯗꯨꯅ ꯂꯩ. ꯃꯥꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯔꯕ ꯄꯥꯔꯤꯅ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯤꯔꯤꯗꯤ? ꯀꯤꯒꯅꯨ. ꯑꯩ ꯅꯪ ꯀꯤꯗꯦ. ꯀꯅꯥꯝ ꯀꯤꯗꯦ. ꯀꯤꯕ ꯍꯥꯏꯕꯁꯤꯕꯨ ꯀꯝꯗꯧꯖꯥꯠꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯈꯪꯗꯦ. ꯂꯥꯛꯑꯣ ꯏꯁꯤꯡ ꯂꯨꯝꯕꯤꯒꯦ, ꯑꯗꯨꯒ ꯏꯔꯨꯖꯕꯤꯒꯦ." "ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯏꯪꯕꯒ ꯈꯪꯗ꯭ꯔꯕ꯭ꯔꯕ? ꯐꯨꯔꯤꯠꯁꯤꯁꯨ ꯇꯤ-ꯁꯔꯠꯅꯤ ꯇꯧꯔꯤꯁꯦ. ꯐꯅꯕꯨ ꯐꯖꯔꯤꯅꯦ. ꯅꯞꯁꯝꯁꯤꯒ ꯇꯥꯃꯤꯜꯒꯤ ꯍꯦꯔꯣꯕꯨ ꯃꯥꯜꯂꯤꯅꯦ." ꯄꯥꯔꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯉꯥꯎꯕꯗꯣ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛ ꯈꯪꯆꯪ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯕꯨ ꯇꯥꯃꯤꯜꯒꯤ ꯍꯦꯔꯣ ꯃꯥꯜꯂꯤ ꯀꯥꯏꯅ? ꯅꯪ ꯅꯈꯖꯥꯏꯗꯨꯗ ꯊꯥꯎꯔꯣ?" ꯑꯃꯨꯛꯁꯨ ꯑꯉꯥꯎꯕꯗꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯃꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯇꯥꯃꯤꯜꯒꯤ ꯍꯦꯔꯣꯁꯨ ꯅꯠꯇꯦ, ꯀꯣꯔꯤꯌꯥꯒꯤ ꯍꯦꯔꯣꯁꯨ ꯅꯠꯇꯦ. ꯑꯩꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯇꯁꯦꯡꯕ ꯍꯦꯔꯣꯅꯤ." ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯇꯧꯏ. ꯄꯥꯔꯤ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯨꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯨꯏ. ꯑꯗꯨꯒ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯇꯧꯅ ꯅꯣꯛꯏ. ꯑꯉꯥꯎꯕꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦꯁꯦ ꯂꯥꯛꯑꯣ, ꯅꯐꯤ ꯅꯔꯣꯜꯒꯁꯦ ꯂꯣꯏ ꯃꯣꯠꯂꯦ. ꯁꯨꯗꯕ ꯆꯍꯤ ꯃꯌꯥꯝ ꯁꯨꯔꯝꯃꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯁꯦ ꯂꯧꯊꯣꯛꯑꯣ, ꯁꯨꯗꯣꯛꯄꯤꯒꯦ. ꯏꯆꯟ ꯅꯨꯄꯤꯅꯤꯅ ꯂꯩꯔꯤꯁꯤꯁꯨ ꯖꯥꯠ ꯑꯃꯅꯤ. ꯅꯪꯒꯤꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄꯒꯁꯦ ꯁꯨꯕꯤꯕ ꯖꯥꯠ ꯅꯠꯇꯦ. ꯑꯩꯁꯨ ꯍꯦꯜꯄꯔ ꯑꯃ ꯊꯤꯔꯁꯤꯔ ꯇꯧꯕꯅꯤ. ꯐꯔꯦꯁꯦ, ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜꯁꯦ ꯑꯩ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯕꯤꯔꯨꯔꯒꯦ." ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯃꯐꯤ ꯃꯔꯣꯜ ꯂꯧꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯀꯥꯆꯤꯟꯂꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤ. "ꯍꯩꯃꯥ, ꯑꯃꯨꯛ ꯀꯥꯆꯤꯟꯁꯤꯗ ꯂꯩꯈ꯭ꯔꯦꯅꯦ." ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯥꯔ ꯑꯃ ꯈꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ. "ꯂꯩꯁꯅꯥ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ." ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯏ. ꯂꯩꯁꯅꯥꯗꯣ ꯁꯥꯎꯔꯞ ꯄꯩꯔꯞ ꯇꯧꯗꯨꯅ ꯂꯥꯛꯏ. ꯃꯆꯟꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯂꯩꯁꯅꯥꯗ ꯍꯪꯂꯛꯏ. "ꯀꯩꯗꯧꯔꯦ ꯂꯩꯁꯅꯥ?" ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯂꯞ ꯇꯧꯅ ꯃꯕꯨꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ." "ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯔꯝꯕꯨ?" "ꯇꯥꯃꯣ ꯉꯝꯕꯒ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯑꯃꯒꯤ ꯁꯨꯃꯤꯟꯅꯁꯦꯅ ꯕꯤꯜ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯃꯣꯏ ꯀꯀꯥꯗꯨꯅ ꯊꯕꯛ ꯁꯨꯗꯅ ꯕꯤꯜ ꯄꯤꯕ ꯌꯥꯔꯣꯏ ꯁꯤꯅꯤ. ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯕꯤꯜꯗꯣ ꯍꯥꯟꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤꯗ." "ꯈꯪꯗꯦꯕ ꯇꯥꯃꯣ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ." "ꯃꯤꯅ ꯍꯥꯏꯗꯨ ꯆꯨꯝꯗ꯭ꯔꯣ? ꯇꯥꯃꯣꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ, ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨꯏ ꯁꯔꯨꯛ ꯒꯕꯔꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ.
ibung na hana haikrabo natro aina haisini lam yamni helunuko lao lao changase laisna mabung na fana bahaibado na chungdana paithoktu na gam gam changki Tanjadu da angau badu nan thoklaga chinge thorakpada laisna da thengzila ami laisna floor gi lai mai du da tusilli angau badu laisna da ki ne yenglaga lei somda nupi du mai da netlaga la ingi du da angau bagi moong du na gi heiba kum thokhi he nami tu udra nang mi lai se khangra phiror sakta du ga na samna koi du ga angau bra nang hairam laga changki parina haima amu ngang biri ne tawrise lao se pirol se lau thok pige aduge iruzaba loiragane furit pirol ga ahan ba se toini furit pirol amot pa se sudok siko natradi ahan ba se pa yaroi doini lau tho siko angaw badu wakhal taba mana hairi hoine amot pa sidi lau thok pana faine angaw badu fruit lau thok piyo haina makhut thangalei pari su lau thok pi aduga pirol singda wasing machin du da sugi haina suba changki angau bado khudai am setlalami phiroga setabadu hainadabana tasilaga amuk phammi laisna de nupadogi matau do obada amuk hena sauning lami munna yenglamaga manakta changsinduna hairei he maduda kana phamu haige mafam sida phamu haibagi kana na permission pige na phinaro sakta duga na koina samduga jangada leiba yongdu maline pari angau badugi phisu baloiduna thoraklami aduga machan pi manakta laaga laisna kaidonare tamo kaisu tawde angau basina mangol sada phami siga phibam sibo tamo phazari brabase mine ukraga khoiba phasana ngangna bigadra haiba yengoi laisna mahak sumini ne kaidobagi mina ngangna doino mahak miga mimana drabasu taibang miyoibani mabu aina mirol tanaba layengani miga mimana naba hairaga pari angau batugi manakta sangsilaga hogat piduna hairei laisna nang mabu tathi tawoina tawba yaroi ko laisna di pisu mamit sukto khayengamaga phet phet tawramduna imungda prapap changki masi angang sidi lao la iruzana ba tawrasi lao haiduna pari na angau batupo barum da pusin biki somda laisna do imungdagi thoraklaga mabungi kada machinduda murmum sonduna changle pari angau bagi masamda taithok pirami madu ubadai laisna di hini isau tawsile kaino tamona tawridubo angau bada dum sena lairage haira chaka jada khe chak to ain thonga mabani thibagi sarukna tamona ibe manangbo ibungna tawriba thabak si uri natro kari batamo thabak tawri ne ba angau basa tamo gina chagumna taithok tana nan bidana tawridubo kaigino adubu thabak la ha khangde ko chak loiramni thibadi tamogi sarukni ko hoine tawgene nangna magi firo selo shinbi taba laisna mamit to mabung de yengtuna aina ba ngamaroi angau basigi firo lo simbiu kaina yare ai chak thiramagi tamo thuna lakchau ko hairaga laisna do thoki pari angau bodo lo sinbi ba loiraga chak charasila o hairangmi adubu hogolu haibasu ya yaramde pari na themduna tawbadagi yarai aduga hairai tamo ayamki kaigi kidoino ai leri sidi lao charasi angau badu hoi haibakum mangak nomi asunna makhoi chak charami chak hek topaga laisna di phuk hagotuna chatki pari laisna na hagot khibaduda yengduna hairai masi angang se kamaina ngangna doino khangde ai su helper ama kanna di thiribani ado nangi mingdi kari kauba aigi mingdi angau badu khangaudi gyan taba mana hairi maira gi mairi dosi gi maira arapada chakliba lamai gi mai chak khang mangam bane ngamba pari ngakna angau bagi wangang du tabada magi do choro ngangi kadai ngangdi kadai haibado chamam naba amati oiki kaiba nangi ming ngamba kaweba adude aisu ngasidagi nangi mingse ngamba kawrage ko aina soidana nangbu fana bala yengani karim khalunu nang inaw nupa doctor ahiba yam lei madugi manungda doctor chinglen somani mahak aigi magi manaw pi machani mala o haibada chelakani tanjadu da laisna gi ko lai masi angang si phone si sida mu thamamene tawrise laisna
ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯀꯣꯜ ꯂꯥꯛꯏ ꯂꯩꯁꯅꯥ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯇꯦꯕꯜꯗꯒꯤ ꯐꯣꯟꯗꯣ ꯊꯨꯅ ꯂꯧꯈꯠꯇꯨꯅ ꯄꯥꯏꯔꯒ ꯆꯪꯈꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯀꯗꯣꯡ ꯊꯣꯛꯀꯗꯕ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯉꯝꯃꯣꯏꯗꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯀꯅꯥ ꯑꯃꯨꯛ ꯑꯣꯏꯔꯖꯥꯠꯅꯣ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯍꯩꯃꯥ ꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯡꯂꯦꯟꯅꯤꯗꯅ ꯉꯝꯕ ꯅꯪ ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯀꯣꯜꯁꯦ ꯃꯄꯥꯟ ꯊꯣꯛꯑꯒꯅꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯨꯈꯤꯒꯦ ꯍꯣꯏ ꯄꯥꯔꯤ ꯊꯣꯛꯈ꯭ꯔꯦ ꯉꯝꯕꯁꯨ ꯍꯦꯛ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯂꯩꯁꯅꯥꯗꯨ ꯅꯥꯀꯣꯡꯗ ꯐꯣꯟ ꯍꯥꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯔꯛꯏ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯀꯩꯕ ꯄꯨꯡ 8:30 ꯑꯗꯥꯏꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣꯀꯣ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯕ ꯉꯝꯕ ꯒꯦꯡꯅ ꯀꯩꯒꯤ ꯑꯣ ꯌꯨꯝꯁꯤꯗ ꯑꯉꯥꯎꯕ ꯑꯃ ꯂꯩꯔꯤꯌꯦ ꯃꯁꯝꯃꯣ ꯃꯅꯥꯋꯣ ꯑꯩ ꯆꯥꯕ ꯊꯛꯄꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯕꯅ ꯑꯗꯣ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯑꯣꯀꯣ ꯊꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯍꯥꯏꯔꯒ ꯄꯠ ꯊꯝꯈꯤ ꯅꯪꯅ ꯐꯝꯈꯤꯕ ꯂꯩꯈꯤꯕ ꯃꯐꯝꯗꯒꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯏꯌꯨꯡꯅ ꯑꯣꯜꯂꯛꯄ꯭ꯔꯣ ꯅꯁꯝꯒꯅꯦ ꯅꯀꯣꯏꯗꯨꯅꯦ ꯊꯨꯅ ꯀꯛꯊꯠꯂꯨꯀꯣ ꯇꯥꯃꯣꯒ ꯇꯧꯔꯒ ꯉꯝꯕ ꯑꯉꯥꯎꯕꯗꯨꯅ ꯍꯣꯏ ꯄꯥꯔꯤ ꯋꯥꯔꯤ ꯁꯥꯟꯅ ꯆꯪꯉꯛꯏ ꯍꯌꯦꯡ ꯂꯥꯛꯑꯣꯀꯣ ꯑꯗꯨꯗꯤ ꯆꯤꯡꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈꯤ ꯇꯥꯃꯣ ꯀꯅꯥꯅꯣ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯆꯤꯡꯂꯦꯟꯅꯤ ꯑꯣ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯅꯪꯅꯅꯦ ꯃꯀꯦ ꯁꯦꯝꯕꯒ ꯀꯦꯕꯒ ꯇꯧꯔꯣ ꯁꯤꯗ ꯂꯣꯏꯔꯦ ꯅꯪꯒꯤ ꯅꯊꯧ ꯍꯥꯏꯕꯨ ꯂꯩꯁꯅꯥ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯇꯣꯛꯇꯨꯅ ꯑꯣꯏꯅꯕꯩ ꯁꯥꯎꯅꯤꯡꯕꯩ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯪꯈꯤ ꯉꯝꯕ ꯅꯪꯕꯨ ꯀꯣꯏꯕ ꯆꯠꯅꯤꯡꯕ꯭ꯔꯣ ꯆꯠꯅꯤꯡꯉꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃ ꯂꯥꯛꯀꯅꯤ ꯃꯥꯒ ꯀꯣꯏꯕ ꯆꯠꯇꯧꯅꯤꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯄꯣꯊꯥꯖꯔꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩ ꯈꯪꯉꯕꯣ ꯅꯪꯒꯤ ꯀꯥ ꯈꯪꯉꯤ ꯐꯔꯦ ꯆꯪꯉꯣ ꯉꯝꯕ ꯑꯉꯥꯎꯕꯗꯨ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔꯦ ꯉꯝꯕ ꯒꯦꯡꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯂꯩꯁꯅꯥ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏꯗꯨꯅ ꯃꯥꯏ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯉꯝꯕꯒꯤ ꯃꯤꯁ ꯀꯣꯜ 15 ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯉꯝꯕꯒꯤ ꯃꯤꯁ ꯀꯣꯜꯅꯤꯅꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯏ ꯉꯝꯕ ꯒꯦꯡꯗꯣ ꯒꯥꯔꯤ ꯊꯧꯕꯅ ꯂꯩꯁꯅꯥꯅ ꯐꯣꯟ ꯇꯧꯕꯗꯨ ꯇꯥꯔꯝꯗꯦ ꯐꯣꯟꯁꯨ ꯄꯥꯏꯔꯛꯇꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯅꯤ ꯄꯨꯡꯁꯨ ꯊꯦꯡꯉꯝꯃꯅꯦꯕ ꯑꯩ ꯂꯣꯏꯁꯤꯜꯂ ꯂꯩꯗꯕ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ ꯉꯝꯕ ꯒꯦꯡꯗꯣ ꯂꯩꯁꯅꯥꯒꯤ ꯊꯣꯡꯒꯥꯜꯗ ꯌꯧꯔꯗꯨꯅ ꯆꯪꯉꯛꯏ ꯄꯥꯔꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯑꯝꯃꯤ ꯉꯝꯕ ꯂꯥꯞꯇꯛꯅ ꯄꯥꯔꯤꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯆꯪꯉꯛꯏ ꯉꯝꯕ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯂꯥꯛꯑꯣ ꯂꯩꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯐꯝꯃꯨꯅꯦ ꯉꯥꯏꯈꯣ ꯅꯣꯏ ꯑꯅꯤ ꯉꯟꯅ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯉꯝꯕ ꯒꯦꯡꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯑꯣꯐꯤꯁꯇꯣ ꯄꯨꯡ 9:30 ꯍꯥꯡꯕꯅꯤ ꯑꯗꯨꯅ ꯂꯩꯁꯅꯥ ꯑꯩꯈꯣꯏ ꯑꯅꯤ ꯉꯟꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯕꯤꯜꯒꯤ ꯋꯥꯐꯝꯗꯨꯒꯤ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯕꯤꯜꯒꯤ ꯋꯥꯐꯝꯗꯨ ꯀꯌꯥ ꯑꯣꯏꯅꯝꯗꯧ ꯃꯥꯟꯗꯦꯗ ꯅꯣꯏꯕꯨ ꯑꯗꯨ ꯁꯔꯨꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯅ ꯐꯅꯤ ꯈꯜꯂꯤꯅꯦ ꯇꯥꯃꯣꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯏꯄꯥ ꯍꯥꯏꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯌꯦꯡꯕꯅꯤꯗ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯉꯝꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯄꯥꯔꯤ ꯇꯥꯅꯤꯡꯂꯝꯗꯦ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯋꯥꯖꯥꯎ ꯉꯥꯡꯕꯁꯤ ꯄꯥꯔꯤꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯉꯝꯕ ꯑꯉꯥꯎꯕꯁꯨ ꯊꯣꯔꯛꯂꯝꯃꯤ ꯉꯝꯕ ꯒꯦꯡꯅ ꯇꯥꯃꯣ ꯀꯅꯥꯅꯣ ꯆꯨꯔꯥꯟ ꯊꯥꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯅ ꯍꯩ ꯅꯪꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯃꯥ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛꯅꯤ ꯃꯥꯒꯤ ꯃꯤꯡꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯉꯝꯕ ꯀꯧꯏ ꯉꯝꯕ ꯐꯝꯃꯨ ꯂꯥꯛꯑꯣ ꯉꯝꯕ ꯑꯉꯥꯎꯕꯅ ꯇꯥꯃꯣ ꯍꯨꯔꯥꯟꯕ ꯃꯥꯟꯕꯁꯤ ꯀꯅꯥꯅꯣ ꯇꯥꯟꯊꯣꯛꯀꯣ ꯉꯝꯕ ꯒꯦꯡꯅ ꯑꯉꯥꯎꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯅꯃꯥꯏꯅ ꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯗꯤ ꯄꯥꯔꯤꯅ ꯉꯝꯕ ꯃꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨꯀꯣ ꯉꯝꯕ ꯑꯉꯥꯎꯕꯅ ꯑꯃꯨꯛ ꯇꯥꯃꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯍꯨꯔꯥꯟꯕꯗ ꯅꯠꯇꯦ ꯒꯨꯂꯤ ꯆꯥꯕꯕꯨ ꯃꯥꯜꯂꯤ ꯉꯝꯕ ꯒꯦꯡ ꯐꯠ ꯍꯧꯒꯠꯂꯒ ꯉꯁꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯤ ꯁꯤꯕ ꯌꯥꯎꯅꯅꯤꯀꯣ ꯁꯥꯎꯅꯣ ꯉꯝꯕ ꯃꯍꯥꯛꯇꯤ ꯃꯤꯒꯁꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯥꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ ꯉꯝꯕ ꯒꯦꯡꯅ ꯇꯥꯃꯣ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯎꯕꯁꯦ
ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯊꯝꯒꯅꯨ ꯀꯅꯥ ꯈꯪꯅꯤ ꯉꯥꯎꯁꯤꯟꯅꯔꯒ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯁꯨ ꯍꯥꯊꯨ ꯊꯣꯔꯛꯏ ꯄꯥꯔꯤꯅ ꯆꯥꯛꯇꯤ ꯂꯣꯏꯔꯝꯃꯕꯣ ꯅꯪꯕꯣ ꯍꯣꯏ ꯇꯥꯃꯣ ꯂꯣꯏꯔꯝꯃꯕꯅꯤ ꯊꯤꯕꯨꯗꯤ ꯊꯤꯔꯝꯗ꯭ꯔꯦ ꯍꯣꯔꯦꯟ ꯇꯥꯃꯣ ꯊꯤꯔꯒ ꯆꯥꯔꯣ ꯅꯪꯗꯤ ꯆꯥꯔꯕ ꯆꯥꯗꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑ ꯆꯥꯔꯒꯦ ꯊꯦꯡꯉꯦ ꯆꯠꯂꯒꯦ ꯆꯠꯂꯣ ꯉꯝꯕꯅ ꯑꯃꯨꯛ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯊꯣꯛꯈꯤ ꯉꯝꯕ ꯑꯉꯥꯎꯕꯅ ꯇꯥꯃꯣ ꯑꯩ ꯑꯁꯤꯒꯤ ꯅꯨꯄꯥ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯐꯨꯅꯤꯡꯉꯤ ꯌꯥꯝ ꯍꯩꯅꯗꯦ ꯍꯣꯏ ꯂꯥꯛꯑꯣ ꯃꯣꯏꯒ ꯃꯥꯅ ꯌꯥꯄꯣꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯂꯦꯟ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯉꯝꯕ ꯑꯉꯥꯎꯕꯅ ꯇꯥꯃꯣ ꯆꯥꯛ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯊꯤꯔꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯔꯨꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯂꯦꯟꯁꯨ ꯂꯥꯛꯑꯅꯤ ꯍꯣꯏ ꯇꯥꯃꯣ ꯄꯥꯔꯤꯒ ꯉꯝꯕꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗ ꯂꯩꯁꯅ ꯃꯣꯏꯒꯤ ꯕꯤꯜꯒꯤ ꯃꯇꯥꯡꯗ ꯈꯠꯅꯔꯝꯃꯤ ꯉꯝꯕꯒ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯁꯦ ꯑꯩꯅ ꯇꯣꯛꯑꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯀꯀꯥꯒꯤ ꯁꯛꯇꯥꯗꯨꯅꯦ ꯈꯣꯟꯗꯥꯗꯨꯒ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯌꯥꯔꯦ ꯁꯤ ꯊꯕꯛꯁꯦ ꯂꯣꯏ ꯇꯣꯛꯑꯁꯤ ꯑꯗꯨꯒꯤ ꯁꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯑꯣꯏꯅ ꯇꯥꯟꯅꯅꯕ ꯇꯧꯁꯤ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯀꯀꯥꯁꯤꯁꯨ ꯉꯝꯅꯤ ꯍꯥꯏꯗꯦ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃ ꯇꯥꯟꯅꯍꯧꯁꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯁꯥꯎꯒꯟꯕꯁꯤꯅ ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯀꯀꯥꯗꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯈꯤꯒꯦ ꯑꯗꯨꯒ ꯇꯥꯟꯅꯁꯤ ꯌꯥꯔꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯑꯗꯣ ꯆꯥꯛ ꯂꯥꯝꯃꯤ ꯑꯩ ꯉꯁꯥꯏ ꯀꯩꯝ ꯆꯥꯔꯛꯇꯦꯕ ꯍꯣꯇꯦꯜꯗ ꯀꯩꯅꯣꯝꯃ ꯆꯥꯔꯨꯔꯁꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯉꯝꯕ ꯂꯩꯁꯅ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯃꯤꯟꯅꯈꯤ ꯁꯣꯝꯗ ꯄꯥꯔꯤꯅ ꯆꯥꯛ ꯊꯤꯗꯨꯅ ꯉꯝꯕ ꯑꯉꯥꯎꯕꯒ ꯆꯥꯊꯣꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯈꯤ ꯉꯝꯕꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯃꯄꯥꯟꯗ ꯀꯧꯔꯤꯁꯤꯕꯨ ꯑꯁ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯂꯥꯛꯇꯅ ꯀꯧꯏ ꯄꯥꯔꯤꯁꯨ ꯀꯣꯟ ꯐꯦꯡꯂꯨꯕꯅꯤ ꯉꯝꯕꯒꯤ ꯈꯨꯀꯧꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯅ ꯀꯧꯏ ꯑꯁ ꯅꯪꯁꯨꯕ ꯑꯩꯗꯤ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦ ꯀꯅꯥꯅꯣꯅꯦ ꯂꯥꯛꯏꯗꯨꯕꯣ ꯍꯥꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯄꯥꯔꯤ ꯍꯩꯃꯥ ꯆꯤꯡꯂꯦꯟ ꯅꯪ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯃꯤꯇꯣꯞ ꯇꯧꯅ ꯃꯄꯥꯟꯗ ꯂꯦꯞꯄ ꯂꯩꯔꯤꯗꯨꯕꯣ ꯆꯤꯡꯂꯦꯟꯅ ꯇꯥꯃꯣ ꯑꯩꯁꯨ ꯆꯦꯟꯅꯥꯏꯗꯩ ꯊꯣꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯇꯥꯃꯣꯒ ꯂꯩꯁꯅꯥꯒꯤꯒ ꯑꯩꯅ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯄꯅꯤ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯍꯣꯏ ꯇꯥꯃꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯛꯏ ꯆꯤꯡꯂꯦꯟ ꯅꯪ ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯅꯅꯥꯎ ꯅꯨꯄꯥ ꯑꯝꯇ ꯀꯧꯊꯣꯔꯛꯀꯦ ꯆꯤꯡꯂꯦꯟ ꯏꯉꯛꯅ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯀꯩꯝ ꯈꯟꯊꯕ ꯇꯧꯗꯅ ꯀꯩꯅꯣ ꯇꯥꯃꯣ ꯂꯩꯁꯅꯥ ꯅꯣꯏꯅꯤ ꯈꯛ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯩ ꯅꯅꯥꯎꯄꯥꯅꯣ ꯏꯍꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ ꯆꯥꯛꯇꯤ ꯀꯨꯏꯔꯦꯗ ꯆꯥꯕ ꯂꯣꯏꯕꯒ ꯂꯥꯛꯏꯁꯤꯅꯤ ꯍꯣꯏ ꯑꯩ ꯃꯥ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯔꯒ ꯄꯥꯔꯤ ꯆꯪꯈꯤ ꯆꯤꯡꯂꯦꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯖꯥꯟꯅꯕ ꯑꯃꯗꯤ ꯇꯧꯔꯤ ꯄꯥꯔꯤꯅ ꯑꯉꯥꯎꯕ ꯉꯝꯕꯗꯨ ꯄꯨꯊꯣꯔꯛꯏ ꯆꯤꯡꯂꯦꯟ ꯃꯥꯕꯨ ꯎꯕꯗ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯑꯉꯥꯎꯕꯗꯨꯁꯨ ꯆꯤꯡꯂꯦꯟꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯃꯤ ꯆꯤꯡꯂꯦꯟ ꯈꯪꯍꯧꯗꯦ ಮಿಲುದಗಿ ಪಿರಾಂಗ್ ಇಹೋರಕ್ಪ ಪಾಡಿ ಚಿಂಗ್ಲೇನ್ಗಿ ಮತೌ ಉಬದ ಮಂಗೋಂದ ವಹಂಗ್ ಕಯಾ ಹಂಗ್ಬ ಹೊರಕ್ಕಿ ಚಿಂಗ್ನಬಸು ಪೋಕ್ಲಮ್ಮಿ ಪಾಡಿ ಚಿಂಗ್ನಬ ಲಾಂಗ್ತಕ್ನಬ ಕಯಾನ ಲಾಂಗೋಯ್ ಚನ್ಖಿರಮ್ಮಿ ಅದುಬು ಉಸಿನ್ನದನ ಖಂಗ್ಜಿನ್ನದನ ಲೈಸಿನ್ನಖಿ ಅದುಗ ಚಿಂಗ್ಲೇನ್ದ ಹೈರಯಿ ಚಿಂಗ್ಲೇನ್ ಕೈದೌರೆ ಪಿರಾಂಗ ಚೇಲಿದಿ ಕೈದೌರಗೆಬ ಚಿಂಗ್ಲೇನ್ ಖಾಮ ngамದನ ಪಿರಾಂಗ್ ಚಿಂಥರಖಿ ಅದುಗ ಮಖುಟ್ನ ಪಿರಾಂಗ್ ಸಿಂಗ್ದೋ ತೈಥೋಯಿ ನಿಂಗಮ್ದಬ ಮಿಸಕ್ಕುಮ್ನ ಲೇಪ್ತುನ ಲೈ ಪಾರಿನ ಅಮು ಚಿಂಗ್ಲೇನ್ ನಂಬು ಕೈದೌರಗೆ ಲೇಪಗ ಅದುಂ ಲೈರಿದುಬೋ ಐಗಿ ಇನಾউಸಿಬೋ ನಂಬು ಕೈ ಒಯ್ನ ಊರಗೆಬ ಮುನ್ನಗ ಅದುಂ ಯೇಂಗಿಸಿಬೋ ನತ್ತೇನೆ ನಂಬು ಮಾಬು ಖಂಗ್ಬ್ರೋ ngamba angawbado noksilaktuನ ಹೈರಯಿ ನಂದಿ ಕನಾನೋ नंग नहारोलो नत्रगना नहारोलगी मिंगदा लालहौबा मीसिंगदुरा तामो मसक खंगदबा मीसिंगसे युमदा चंगनगन मोइसिंगसे फत्तबा मी ngakतनी होय होय चिंगले नंगदी चाक चाराबा तामो चाक तोपगनी लाइसे अइना फरे दुदी अखोय अहुम हाग कोइरुसिदना नंगबु थबक लेहौब्रो चिंगलेना यानी तामो थबक लेइते
ꯑꯩꯒꯤ ꯊꯣꯏꯗꯣꯛꯄ ꯌꯥꯅꯤ ꯆꯠꯂꯨꯁꯦ ꯇꯥꯃꯣ ꯍꯣꯏ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯕꯅꯤꯅꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯇꯥꯃꯣ ꯉꯝꯕ ꯑꯉꯥꯎꯕꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯆꯤꯡꯂꯦꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯣꯏꯔꯗꯣꯏꯕ ꯅꯪꯕꯨ ꯀꯣꯏꯕ ꯆꯠꯅꯤꯡꯗ꯭ꯔꯣ ꯀꯣꯏꯕ ꯌꯥꯏꯅꯦ ꯆꯠꯁꯦ ꯑꯗꯨꯗꯤ ꯄꯥꯔꯤꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯆꯤꯡꯂꯦꯟ ꯍꯣꯏ ꯆꯠꯈꯤ ꯁꯣꯝꯗꯅ ꯂꯩꯁꯅꯥꯅ ꯊꯦꯡꯉꯤ ꯉꯝꯕ ꯆꯠꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯃꯨꯛ ꯊꯦꯡꯉꯦꯅ ꯆꯩꯔꯛꯑꯅꯤ ꯉꯝꯕ ꯒꯦꯡꯅ ꯉꯥꯏꯈꯣꯗ ꯅꯪꯕꯨ ꯑꯩꯅ ꯑꯗꯨꯝ ꯊꯤꯟꯗꯣꯏ ꯂꯩꯔꯁꯤꯗ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯐꯤꯡꯉꯤꯗꯨꯕꯣ ꯉꯥꯏꯈꯣ ꯅꯪꯒꯤꯁꯦ ꯊꯦꯡꯉꯗꯤ ꯆꯦꯜꯂꯅꯤꯅ ꯈꯜꯂꯤꯔꯕ ꯅꯠꯇꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯆꯦꯜꯂꯗꯕꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯀꯩ ꯍꯥꯏꯕ ꯉꯝꯈꯤꯔꯣꯏꯀꯣ ꯆꯦꯟꯕ ꯀꯥꯏꯅ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯅꯔꯜ ꯂꯩꯔꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯈꯪꯉꯕ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯅꯪ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯈꯤꯁꯦ ꯑꯗꯨꯒ ꯈꯟꯅꯁꯦ ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯑꯣꯍꯣ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯄꯪꯉꯤꯗꯀꯣ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯂꯟ ꯊꯨꯝꯁꯤꯡꯁꯤꯅ ꯑꯗꯨꯝ ꯏꯆꯥ ꯏꯁꯨ ꯍꯥꯛꯇꯛꯇꯁꯨ ꯆꯥꯕ ꯀꯣꯟꯅꯔꯗꯕ ꯁꯤꯗ ꯑꯃꯨꯛ ꯀꯩꯒꯤ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯅꯣꯏ ꯇꯥꯃꯣ ꯍꯥꯏꯔ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯅꯣꯏꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯨ ꯅꯪꯉꯣꯟꯗ ꯅꯃꯥ ꯄꯥꯟꯕꯤꯒꯦ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏ ꯂꯩꯔꯅꯤ ꯏꯁ ꯋꯥꯈꯟꯒꯗꯤ ꯋꯥꯡꯉꯤꯅꯦ ꯇꯥꯔꯛꯑꯒ ꯅꯈ꯭ꯋꯥꯡ ꯇꯦꯛꯇ꯭ꯔꯤꯐꯥꯎ ꯋꯥꯈꯟꯗꯣ ꯋꯥꯡꯈꯤꯅꯨꯀꯣ ꯌꯥꯔꯁꯦ ꯊꯦꯡꯉꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏꯗ ꯍꯣꯏꯗ ꯑꯁꯨꯝꯅ ꯉꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯆꯠꯈꯤ ꯁꯣꯝꯗꯅ ꯄꯥꯔꯤꯅ ꯆꯤꯡꯂꯦꯟ ꯀꯩꯒꯤꯅꯣ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯑꯩꯗꯤ ꯂꯣꯛꯇꯥꯛꯀꯁꯦ ꯆꯠꯇꯕ ꯀꯨꯏꯔꯕꯅꯤꯅ ꯃꯐꯝꯁꯤꯐꯥꯎ ꯀꯥꯎꯁꯤꯜꯂꯛꯑꯦꯗ ꯆꯤꯡꯂꯦꯟꯅ ꯇꯥꯃꯣ ꯃꯐꯝꯁꯤꯅ ꯈꯔ ꯏꯪꯉꯤ ꯇꯧꯕꯅꯤ ꯉꯝꯕ ꯅꯪꯕꯨ ꯃꯐꯝꯁꯤ ꯆꯠꯅꯤꯡꯗꯕ꯭ꯔꯥꯅꯦ ꯉꯝꯕ ꯅꯣꯛꯃꯤ ꯆꯠꯅꯤꯡꯉꯤꯅ ꯑꯗꯣ ꯅꯣꯏꯅ ꯀꯣꯏꯕ ꯄꯨꯕꯤꯔꯒ ꯑꯆꯥꯄꯣꯠꯇꯤ ꯑꯝꯇ ꯂꯩꯕꯤꯔꯔꯣꯏꯗ꯭ꯔꯣ ꯆꯤꯡꯂꯦꯟꯅ ꯂꯩꯕꯤꯗꯣꯏꯅꯤ ꯃꯌꯥꯝ ꯅꯪꯅ ꯆꯥꯅꯤꯡꯕꯈꯩ ꯂꯩꯗꯣꯏꯅꯤ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯌꯨꯅꯦ ꯑꯩꯗꯤ ꯍꯩꯀ꯭ꯔꯛ ꯆꯥꯅꯤꯡꯉꯤ ꯑꯗꯣ ꯅꯣꯏ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯂꯩꯒꯨꯝꯁꯤꯗ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯁꯨ ꯌꯥꯏꯗ ꯑꯩꯒꯤꯗꯤ ꯄꯥꯔꯤꯅ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯑꯃ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯅꯦ ꯍꯣꯏ ꯇꯥꯃꯣ ꯌꯥꯏꯌꯦ ꯆꯤꯡꯂꯦꯟꯅ ꯌꯧꯔꯦ ꯇꯥꯃꯣ ꯒꯥꯔꯤꯁꯦ ꯄꯥꯛ ꯑꯝꯇ ꯇꯧꯁꯤꯜꯂꯝꯈꯤꯒꯦ ꯉꯝꯕꯒ ꯆꯠꯄꯤꯔꯝꯃꯨ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ ꯄꯥꯔꯤ ꯉꯝꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩ ꯆꯤꯡꯂꯦꯟꯁꯨ ꯒꯥꯔꯤ ꯄꯥꯛ ꯇꯧꯗꯨꯅ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯃꯒ ꯂꯥꯛꯏ ꯉꯝꯕ ꯑꯉꯥꯎꯕꯅ ꯑꯆꯥꯄꯣꯠ ꯍꯥꯟꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯀꯣꯟꯅ ꯌꯦꯡꯁꯤ ꯆꯤꯡꯂꯦꯟꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯅꯪꯒꯤ ꯍꯩꯀ꯭ꯔꯛꯇꯣ ꯂꯩꯔꯒꯦ ꯃꯥꯏ ꯂꯞ ꯐ꯭ꯔꯦꯟ ꯄꯥꯔꯤ ꯆꯤꯡꯂꯦꯟꯅ ꯉꯝꯕꯗ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯃꯥꯟꯅꯕ ꯉꯝꯕꯅ ꯀꯩꯕ ꯃꯥꯏ ꯂꯞ ꯐ꯭ꯔꯦꯟ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯣ ꯆꯤꯡꯂꯦꯟꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯍꯥꯏꯔꯤꯅꯤ ꯋꯥꯍꯩꯁꯤ ꯐꯖꯗ꯭ꯔꯣ ꯐꯖꯩ ꯉꯝꯕ ꯂꯝꯕꯤ ꯃꯇꯥꯏꯗ ꯌꯣꯜꯂꯤꯕ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯒ ꯂꯩ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯇꯥꯃꯣ ꯍꯩꯀ꯭ꯔꯛꯁꯤꯗ ꯌꯥꯎꯔꯦ ꯂꯩꯕꯤꯌꯣ ꯆꯤꯡꯂꯦꯟꯅ ꯂꯩꯒꯦ ꯆꯤꯡꯂꯦꯟꯅ ꯍꯩꯀ꯭ꯔꯛꯇꯨ ꯂꯨꯄꯥ 500ꯒꯤ ꯂꯩꯔꯝꯃꯤ ꯉꯝꯕꯅ ꯌꯥꯝꯃꯤꯍꯦ ꯁꯤꯗꯤ ꯑꯗꯨ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯄꯥꯔꯤꯅ ꯍꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯥꯈꯠꯂꯛꯏ ꯆꯤꯡꯂꯦꯟꯅ ꯉꯝꯕ ꯁꯤꯗ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃ ꯂꯩ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯉꯝꯕꯅ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯤꯡꯂꯦꯟꯅꯁꯨ ꯍꯣꯏ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝ ꯍꯣꯇꯦꯜꯗꯨꯗ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯆꯥꯔꯝꯃꯤ ꯆꯤꯡꯂꯦꯟꯅ ꯉꯝꯕ ꯀꯩ ꯆꯥꯈꯤꯁꯤꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯣ ꯉꯝꯕꯅ ꯌꯥꯔꯦꯗ ꯑꯩꯗꯤ ꯄꯨꯛꯀ ꯄꯣꯛꯈꯥꯏꯗꯧꯔꯦ ꯍꯣꯔꯦꯟ ꯆꯥꯛꯀ ꯑꯝꯇ ꯆꯥꯕ ꯌꯥꯔꯔꯣꯏ ꯆꯤꯡꯂꯦꯟꯅ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏꯅꯤ ꯕꯤꯜ ꯄꯤꯔꯛꯈꯤꯒꯦ ꯅꯪ ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯆꯤꯡꯂꯦꯟꯅ ꯇꯥꯃꯣ ꯉꯝꯕꯁꯤꯕꯨ ꯃꯇꯧ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯄꯅꯣ ꯃꯥꯁꯤ ꯅꯣꯡꯃ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝꯗ ꯄꯨꯔꯛꯄꯅꯤ ꯋꯥꯈꯜ ꯁꯣꯏꯕ ꯃꯤꯁꯛꯅꯤ ꯃꯥꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡꯁꯨ ꯋꯥꯈꯜ ꯁꯣꯏꯕ ꯃꯤ ꯑꯃꯒꯤ ꯋꯥꯉꯥꯡꯗꯤ ꯉꯥꯡꯗꯦ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯂꯥꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ ꯇꯥꯃꯣ ꯅꯅꯥꯎ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯉꯝꯃꯤꯈꯩ ꯍꯣꯠꯅꯖꯒꯦ ꯅꯪꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯣ
Kuire Dr. Taminena mapalda laikhibadagi akhoidabu noongmata lakte. Hoi tamo sidagidi ai sodum la adabane. Ngasaidagi inauna tawduna leire bilsidi tamona tawragedana. Iharni tamo kona tamona tawbui matam su lakhini. Phare dudi aina mung tawba haibaduni. Chinglen bil pitho amaga ngambagi manakta lai. Parina yum chalasiro. Ngammana noi bulokta yingsi hairaga amata su yingdri. Chinglenna hoina tamo ngambana haisi chummi. Lao ngamba yengurasi lao. Ngamba su hoi haiduna makhoi ahum loktak yengminarami. Chinglenna khamba toibi saningdro. Ngamba yam harauna hairei. Kai haiba khamba toibi saningdro haiba. Saningdrabraba nangbo. Hauzikti saningdeda. Nate saningde haiba. Chinglenna kaigi hainade ai madugumba mathong maram khangdaba. Chinglen nokmi. Hoi nangna saningdradi to ase. Ado mafam se fazadro. Taru raba lokta ki imai sida. Liri humliba phumdi na pom kayana. Hai humduna nungai jabuse. Ngambana faze. Tanjaduda khangodi parigi ko lai. Kana amu oirzana. Haima laisnarin he. Call receive tawrammi. Kaidore laisna nangbu yumda halabo. Hoi tamo mi su kanam leramde noibu kai chalinoba. Chinglen lakta nangambase koiba pubi sena pubiriba. Is angawbadugi koiba chatliba. Nongmata aina haibadadi thabak chili yam haidai. Aduga angawbu huranba manbadugidi chatlinine. Yare thuna lao ithalaiba kizai ai. La adabani. Hairaga call thami chinglenna. Laisna natro tamo. Mani. Halae mathanda laiba kizai thuna lao hairiba. Oh, chatnaba tawrasi. Nupi mathanda laiba du nungairammaroi. Hoi. Ngamba lao yumda halasi. Aidi sida lehorage. Ai nupi amado hainade. Parina kaige. Noigi nupi du yuwangang sangangdo ayam hainade. Oh, adugi oire. Ai haigi se lao. Hoi, tamo adudi horen mongonda tambinu ko. Amuk engonda cherakani. Tamoi. Chinglenna ngamba horen tamona tamoi haisidi lao chatlase. Asumna makhoi ahumdo yumlomda halakle. Somdana laisna do isau paklangda langi. Yumsida angawba ma thamjindana ibung si sung hawra male. Asiga angawba si yumda sum kya wina thamgidoino khangdeba. Somdana ngamba gengdo laisna thilamaga yumda halaklami. Ibem halna. Haima ibungo la emalin hei. Security guard singduna gate ado hangdoklami. Ima pabungdi. Hawjikta CM na meeting kaudana satkri. Ngaiko nang lam hele na ne ngangambani na panaso. Kaige. Nang nalaisi kawbi nupi amabu nam thak tawbirame na hairami sidi. Laisi haiba mada gerang laiba sida. Madu nupi do sononida. Ima madu nupi do na kay hairami noba imada. Nupi do yam sauna laaga ne nang hangami. Aduga yumsidagi halaroi hairami. Nakhoi papung na phasana hairaga chatling travani. Ibungo aidi haibidi haisani. Ima di nupi bo thawai daba usittabadi pamde ko. Mi masadi landi nang nalali. Migi masado ima lausin ba pami. Ama boy rabasu. Kainu ima na haidubo. Chumman mi nupi dubu yumsigi mawuhen si hairo ima. Pam da dikadigi migi masado manghaliya. Nang ko isani haibada lemzade. Migi mamang di ima yam ikaise haisini. Yare ima mathong maram khangdabi nupi dugi namang ima na dugi haido hairibani ne. Karigi hairoi doribano. Natte karigi hairoi doribano ba. Nang na maramok pa isa oiragabu ima asumna wagadro. Fai adudi nupido hatokpa taredana. Si hairamaga ngamba magi kada changki. Yengune he mase masiga ngangsidi asuk kyamna haibada indaba angangsibu kamaina tawdoino khangdiba I. Somdaso pari hoi halaklami chinglenna. Adudi tamo aisu chatlage. Chalo phajana gari do thogo. Hoi tamo. Hairaga chinglen chatkre. Pari ngambaga punna changminnari. Laisna mapanda thorai. Parina ibema nangbu chaka charabo.
ꯇꯥꯃꯣ ꯑꯁꯤ ꯑꯉꯥꯎꯕꯁꯦ ꯂꯥꯏꯌꯦꯡꯁꯪꯗ ꯊꯝꯈ꯭ꯔꯁꯤꯕ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯥ ꯎꯕꯗ ꯑꯩ ꯏꯁꯥꯒꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ ꯇꯥꯃꯣꯅ ꯉꯥꯎꯕꯁꯦ ꯌꯥꯝ ꯊꯝꯅꯤꯡꯉꯒꯅꯅꯦ ꯑꯩꯈꯣꯏꯒ ꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯔꯣꯏ ꯇꯣꯉꯥꯟꯅ ꯄꯤꯖꯒꯗꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯥꯁꯦ ꯍꯨꯏꯔꯣ ꯍꯧꯗꯣꯡꯂꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯥꯕ ꯌꯥꯕ ꯑꯣꯏꯗꯦꯅꯦ ꯃꯁꯛꯁꯤ ꯃꯤꯒ ꯃꯤ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯨꯝꯕꯅꯤ ꯃꯥꯁꯦ ꯍꯦꯜꯄꯔ ꯑꯃꯁꯨ ꯂꯩꯔꯦ ꯍꯌꯦꯡꯗꯒꯤ ꯋꯥ ꯂꯥꯛꯑꯅꯤ ꯋꯥꯔꯨꯔꯅꯨ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯝꯕꯅ ꯇꯥꯃꯣ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯌꯨꯝꯁꯤꯗ ꯂꯩꯗꯅ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯨꯅꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯐꯨꯕꯤꯒꯅꯨ ꯐꯨꯔꯣꯏꯅꯦ ꯂꯥꯛꯑꯣ ꯑꯩ ꯂꯩꯁꯅꯥꯗ ꯍꯥꯏꯒꯦ ꯁꯦ ꯅꯪ ꯐꯨꯒꯅꯣꯅ ꯌꯥꯔꯕ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈꯤꯕ ꯈꯪꯍꯧꯗꯦ ꯄꯥꯔꯤꯗꯨ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯃꯥ ꯉꯝꯕ ꯒꯦꯡꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯃꯆꯟꯅꯨꯄꯤꯅ ꯃꯤ ꯂꯥꯛꯄ ꯎꯗꯈꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯈꯧꯗꯦꯝꯃꯛꯏ ꯂꯩꯁꯅꯥ ꯋꯥꯔꯤꯗꯨꯗ ꯃꯍꯥꯛꯇꯤ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯕꯨꯡꯅ ꯈꯧꯗꯦꯝꯂꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯁꯥ ꯏꯊꯛ ꯊꯛꯀꯠꯅ ꯇꯥꯃꯣ ꯃꯤꯕꯨ ꯆꯥꯗꯧꯈꯤ ꯌꯦꯡꯉꯤꯗꯨꯕꯨ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯂꯥꯛꯄꯒꯅꯤ ꯀꯧꯔꯤꯕ ꯆꯥꯗꯧꯈꯩ ꯌꯦꯡꯗꯦꯀꯣ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯕ꯭ꯔꯣ ꯊꯣꯡꯗ꯭ꯔꯤꯌꯦ ꯆꯥꯛ ꯌꯥꯝꯅ ꯊꯣꯡꯉꯨꯔꯅꯨ ꯉꯝꯕꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯑꯩꯁꯨ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯍꯧꯅꯕꯤꯁꯦ ꯑꯉꯥꯎꯕꯁꯤꯒ ꯁꯨꯝ ꯄꯨꯜꯂꯒ ꯇꯥꯃꯣꯁꯨ ꯉꯥꯎꯔꯛꯇꯧꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯥꯁꯨ ꯑꯉꯥꯎꯕ ꯑꯣꯏꯕ ꯄꯥꯝꯕ ꯅꯠꯇꯦꯅꯦ ꯃꯥꯕꯨ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯐꯖꯅ ꯇꯧꯕꯤꯒꯗꯕꯅꯤ ꯅꯪꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯋꯥꯔꯔꯣꯏꯗ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯑꯃ ꯂꯥꯛꯑꯅꯤ ꯑꯌꯨꯛꯇ ꯃꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯣꯛꯑꯒꯦꯀꯣ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯍꯥꯏꯔꯒ ꯄꯥꯔꯤ ꯊꯣꯛꯈꯤ ꯂꯩꯁꯅꯥ ꯐꯣꯟꯗ ꯑꯃꯨꯛ ꯊꯝꯗꯨꯅ ꯉꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯦꯡꯉꯦ ꯆꯥ ꯑꯝꯇ ꯊꯣꯡꯉꯨꯈꯤꯒꯦ ꯉꯥꯏꯈꯣꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯕ ꯑꯩ ꯑꯗꯨꯝꯕ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯤꯌꯦ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯐꯩ ꯑꯩꯗꯤ ꯅꯨꯄꯤꯅꯦ ꯅꯨꯄꯥ ꯅꯣꯏꯁꯦ ꯑꯃꯨꯛꯁꯨ ꯌꯥꯝ ꯀꯤꯖꯩ ꯅꯣꯏꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯩꯝꯇ ꯈꯪꯕꯤꯗꯦ ꯅꯨꯄꯥ ꯅꯣꯏꯅ ꯁꯣꯏꯕꯗꯤ ꯁꯃꯥꯖꯅ ꯈꯪꯕꯤꯔꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯊꯥꯡ ꯈꯤꯇꯪ ꯁꯣꯏꯕꯗ ꯅꯣꯛꯅꯗꯧꯒꯤ ꯈꯣꯡꯒꯣꯏꯅꯕꯤꯗꯣꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩ ꯃꯁꯦ ꯅꯣꯏꯅ ꯈꯔꯗ ꯑꯣꯏꯔꯁꯨ ꯈꯪꯕꯤꯔꯗꯤ ꯀꯌꯥꯗ ꯐꯅꯤ ꯅꯪꯅ ꯉꯁꯥꯏꯗꯤ ꯋꯥꯔꯤ ꯂꯤꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯐꯠꯇꯦ ꯋꯥꯈꯜ ꯌꯥꯎꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯑꯩꯕꯨ ꯐꯠꯇꯅ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯠꯁꯤꯟꯅꯕ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯔꯒꯦ ꯊꯦꯡꯉꯦꯕ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ ꯑꯗꯨꯅꯦꯕ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕ ꯊꯝꯃꯣ ꯊꯝꯃꯣ ꯂꯩꯁꯅꯥ ꯐꯣꯟꯗꯣ ꯊꯝꯂꯒ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤ ꯁꯣꯝꯗꯅ ꯉꯝꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯄꯣꯠꯌꯣꯝ ꯌꯣꯝꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯄꯥꯔꯤ ꯊꯣꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯃꯣꯏꯔꯥꯡꯗꯒꯤꯔꯣ ꯃꯥꯅꯤ ꯃꯤꯡꯅ ꯂꯤꯡꯖꯦꯜ ꯀꯧꯋꯦ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯟꯅꯨꯄꯤꯁꯨ ꯍꯧꯖꯤꯛꯄꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯑꯩ ꯅꯪꯒꯤ ꯀꯥꯁꯨ ꯀꯤꯆꯟꯁꯨ ꯇꯥꯛꯑꯒꯦ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜꯕꯨ ꯄꯥꯔꯤꯅ ꯀꯤꯆꯟ ꯔꯨꯝꯗ ꯆꯪꯍꯜꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯗ ꯊꯕꯛ ꯇꯧꯔꯝꯃꯨꯀꯣ ꯑꯩ ꯏꯆꯟꯅꯨꯄꯤ ꯀꯧꯊꯣꯔꯛꯀꯦ ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯂꯥꯛꯄꯅꯤꯅ ꯀꯣꯛ ꯉꯥꯎꯔꯅꯤꯕ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯡꯕ ꯇꯧꯕꯅꯤꯅ ꯃꯥꯅ ꯈꯪꯒꯅꯤ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯔꯒ ꯄꯥꯔꯤ ꯊꯣꯛꯈꯤ ꯃꯆꯟꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ ꯂꯩꯁꯅꯥ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯍꯦꯜꯄꯔ ꯐꯥꯎ ꯂꯥꯛꯎꯔꯦ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯃꯤꯒꯤ ꯃꯆꯥꯗꯤ ꯊꯕꯛ ꯇꯧꯅꯤꯅ ꯂꯥꯛꯇꯅ ꯇꯧꯔꯤ ꯅꯪꯅ ꯁꯤꯗ ꯇꯨꯝꯕ ꯆꯥꯕ ꯂꯩꯁꯅꯥ ꯐꯩꯖꯨꯞ ꯃꯅꯨꯡꯗꯩ ꯈꯨꯝꯃꯛꯏ ꯌꯥꯔꯦ ꯇꯥꯃꯣ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯑꯩꯗ ꯍꯧꯒꯠꯍꯧꯔꯒꯦꯗ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯍꯧꯒꯠꯈꯤ ꯉꯝꯕ ꯑꯉꯥꯎꯕ ꯋꯥꯁꯔꯨꯝꯗ ꯂꯩ ꯂꯩꯁꯅꯥ ꯋꯥꯁꯔꯨꯝ ꯊꯣꯡ ꯍꯥꯡꯕꯗꯨꯗ ꯃꯤ ꯂꯩꯇꯕ ꯃꯥꯟꯗꯨꯅ ꯆꯪꯉꯛꯏ ꯃꯥꯅ ꯍꯦꯛ ꯆꯪꯕꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯄꯥꯔꯤ ꯃꯆꯟ ꯅꯨꯄꯤꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯗꯨꯗ ꯄꯥꯈꯠꯅ ꯊꯣꯔꯛꯏ ꯍꯩ ꯂꯩꯁꯅꯥ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯤ ꯇꯥꯃꯣ ꯅꯪꯒꯤ ꯑꯉꯥꯎꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯋꯥꯁꯔꯨꯝ ꯆꯪꯉꯒ ꯊꯣꯡꯁꯨ ꯂꯣꯛ ꯇꯧꯁꯤꯟꯗꯦ ꯑꯩꯗꯤ ꯊꯣꯡ ꯍꯥꯡꯕꯁꯤꯗ ꯃꯤ ꯂꯩꯇꯕ ꯃꯥꯟꯕ ꯑꯗꯨꯒꯤ ꯆꯪꯉꯨꯏꯅꯤ ꯑꯗꯨꯒ ꯃꯥ ꯂꯩꯔꯝꯃꯤ ꯃꯁꯝꯃꯨ ꯃꯅꯥꯋꯣ ꯇꯥꯔꯖꯥꯟꯗꯒꯤ ꯍꯦꯜꯂꯤꯅꯦ ꯇꯥꯃꯣ ꯑꯉꯥꯎꯕꯁꯦ ꯌꯨꯝꯁꯤꯗ ꯊꯝꯁꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯃꯁꯝ ꯃꯅꯥꯁꯦ ꯑꯝꯇ ꯀꯛꯊꯠꯂꯨꯁꯨ ꯆꯠꯂꯨ ꯑꯩ ꯌꯥꯝ ꯇꯨꯀꯠꯆꯩꯕ ꯇꯥꯟꯖꯥꯗꯨꯗ ꯉꯝꯕ ꯊꯣꯔꯛꯏ
ꯇꯥꯃꯣ ꯑꯩꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯀꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯅꯤ ꯌꯥꯔꯦꯁꯦ ꯂꯩꯁꯅꯥ ꯆꯪꯉꯣ ꯑꯩ ꯉꯝꯕꯁꯦ ꯆꯥ ꯊꯛꯍꯟꯕ ꯂꯣꯏꯔꯒ ꯃꯥꯏ ꯃꯁꯝꯁꯦ ꯀꯛꯊꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯄꯥꯔꯤ ꯉꯝꯕ ꯆꯠꯈꯤ ꯉꯝꯕ ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯝꯃꯨ ꯑꯩ ꯀꯤꯆꯟꯗ ꯆꯪꯉꯨꯈꯤꯒꯦ ꯍꯦꯜꯄꯔ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯏꯁꯤꯗ ꯆꯥ ꯂꯣꯟꯅꯕ ꯍꯥꯏꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦ ꯄꯥꯔꯤꯅ ꯕꯦꯝꯃ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯂꯤꯡꯖꯦꯜꯅ ꯇꯥꯃꯣ ꯆꯥ ꯂꯣꯜꯂꯝꯕꯅꯤ ꯐꯔꯦ ꯑꯩꯗꯤ ꯅꯪ ꯈꯪꯉꯝꯃꯣꯏꯗ꯭ꯔꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯆꯥ ꯂꯣꯏꯕꯒ ꯑꯍꯥꯟꯕ ꯀꯥꯁꯤꯗ ꯄꯨꯔꯛꯎꯀꯣ ꯅꯪꯅ ꯆꯪꯕ ꯍꯪꯒꯣꯏꯔꯒꯅ ꯇꯥꯃꯣ ꯀꯧꯔꯛꯑꯣ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯄꯨꯔꯛꯀꯦ ꯍꯣꯏ ꯇꯧꯔꯣ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯉꯝꯕꯅ ꯇꯥꯃꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯁꯤꯕꯣ ꯅꯪꯁꯦ ꯍꯦꯔꯣ ꯃꯥꯜꯍꯟꯒꯦ ꯇꯧꯕ ꯅꯪꯒꯤ ꯅꯁꯝꯗꯨꯒ ꯅꯀꯣꯏꯗꯨꯒ ꯀꯛꯊꯠꯄꯤꯒꯦ ꯇꯧꯕꯅꯤ ꯆꯥ ꯊꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯆꯠꯂꯗꯧꯅꯤ ꯅꯍꯥꯟ ꯂꯩꯔꯛꯄ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯇꯨ ꯁꯦꯠꯂꯨꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯒꯥꯔꯤ ꯆꯦꯛ ꯇꯧꯔꯝꯒꯦꯀꯣ ꯉꯝꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯝꯃꯤ ꯂꯤꯡꯖꯦꯜꯁꯨ ꯆꯥ ꯄꯤꯕ ꯂꯥꯛꯑꯝꯃꯤ ꯉꯝꯕ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯐꯨꯔꯤꯠ ꯈꯨꯗꯥꯝ ꯄꯥꯜꯂꯝꯃꯤ ꯇꯥꯃꯣ ꯆꯥꯁꯤꯗ ꯂꯩꯔꯦ ꯉꯝꯕ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ ꯂꯤꯡꯖꯦꯜ ꯉꯝꯕꯒꯤ ꯃꯥꯑꯣꯡꯗꯨꯗ ꯀꯤꯗꯨꯅ ꯂꯥꯎꯏ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩ ꯎꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯁꯝꯁꯦ ꯍꯥꯏꯒꯠꯀꯦꯗ ꯍꯥꯏꯗꯨꯅ ꯃꯁꯝꯗꯣ ꯍꯥꯏꯒꯠꯂꯛꯏ ꯉꯝꯕꯅ ꯃꯁꯝ ꯍꯥꯏꯒꯠꯂꯛꯄꯗꯨꯗ ꯂꯤꯡꯖꯦꯜ ꯈꯪꯍꯧꯗꯅ ꯉꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤꯗꯤ ꯃꯨꯟꯅ ꯅꯪ